Nominini ke khongchutta Rahul Gandhi ngasi Imphal da thunglakhrei Churchanpur chatpagi lambida Bishnupur da police na thingduna chathankhidrei chopper da Churchanpur yaukrei Rahul Gandhi ke Churchanpur khongchat Mairapai bisingna taramna oi Mahapu Bishnupur da thingkiba do police na ni Mairapai bisingna thingbad na te haina nupi singna phongdorakle Imphal West District ki Sanjam Chirang Kaudro Kanto Sabal amadi Khurkhol da Khutlai matik chana paiba Kokir militant singna landarakpada khulungak pamaitayani laikhidrei ani na soklei Minister MLA Singna Delhi da chatlaga standard akan bo wafam thamna balai ngaki fireb lauthokadabani haiba demanda Manipur da laiba nupi kaithal sing numit mangani gi sintha lep lagani haina lauthokrai Amasung Eid al-Adha kumhai Manipur di lining laishol gi oiba thauram khakta makpang thokpaga loinana status ida tangdu laita ba fibam lakna ba mafam kaya da human chain semdana khongjang changsinkhrai